ताबिरिबा अमदि मिटेंग ताबिरिबसिंबु अहानबमक्तदा इकाई खुमनजबगा लोइनना तारामना ओक्सरी ngasi amuk pumnamakidamakta pujargliba yamna nungairagdaba film asi sayara hairiba film aduni sayara ngasigi film asisu aikhoigi viewers sing suggest tawbirakpa yamna nauribata natana miyamna yamna pamnariba adugumlaba film amakani 2025 ki khwaidagi nauriba romantic film amasu oiri film asi yenglaga miyoi kaya thamoi sokna kapnabagi aikhoina short video kaya su uri asengba makni film asina aikhoigi thamoida leiriba nungsiba asibu thawai haptuna nungsibagidamak tawba ngamloidaba karisu leite haiba adu mayek lana takadawri film asi yamna fajaraba isai kayanasu wari oiriba film amani ngasigi film asi manipuri da aigi marup akbarna explain tawbirakpani film asi mahaki maikaidagi yamna thawai tana mayamda khudol tamlakpani ngasigi film asi da introduce tawriba hero amadi heroine animak makoigi ahanba film oiribani adumakpo makoigi ahanba film oijaragasu makoi anigi acting asi maming leiraba hero amadi heroine singdagi thoidokna tadaba acting singni makoi anigi acting bo mayamna hainingai leitana yamna thagatnari ngasi mayamda khudol tamjanabagi damakta pujaragba film asi 2025 ki July 18 da release tawkiba musical romantic film amani film sigi director na maming leiraba film kya direct tawkraba Mohit Suri na ori film sida maruina thodang lord besing adudi Ahan Pande Nupada Gita Agarwal Rajesh Kumar Barun Badola amasung Sat Radhawa makoi sing asini film sina mada changkiba senfam di crore kuntra manga dagina nifu fawbuni hairi aduga film sina hujik fawbada taliba senfam na crore chahum humfutara manga muk sure hujiksu ising ichaw gumna hengatpaga loinana ayamba theater singda film sibu leptana uli film sig rating singdi IMDb da 10 gi manungda 7.6 phangni aduga Rotten Tomatoes tana 79% phangni phare dudi mayam yamna koithoktana ngasigi film sigi wari da muk lakcharge masida soikiba lankiba amadi sithanantaba yawkiba matamda pumnamakna waru bidanaba ngakpinaba haijari film sigi houba sinda masak matau phajarabi nupi ama kainagi phijo leiteng leduna register office amada magi boyfriend bulakpa khaurang na ngaijari nupi sigi maming Bani kawi register office sida miyoi kayasu magi nungsinaba sing aduga luhongnari bomnamak si Bani su thawai taana yengjaduna magi boyfriend adu lakpa ngairingaida magi diary lokthokuna phajaba thamogi wahi kharai tanja sida phone gi ring khinglai Bani na phone adu yengbada magi boyfriend adu ki call oirami Bani na yamna khaurangna magi boyfriend adu da hai Mahesh nang hauji phabu laktradi kedorage sidami loina ngainara leire nang kada yorlage Bani ki wahang asigi pakum pidana Mahesh na hairi ai mafum adu lakpa yararoi ai airport leire out of country da ai gi thabak mari leinana chataba yadre wai sitaraga Bani karisu nungaitaba tawti aduga yamna haraun hairi nangi promotion yare natra ai yamna harawi ado nangna hana ingonda haiba yadro luhongbagi date asi matam khara yeithoknaba ado nang karam kanda lakadawriba dudi wahang sing sitaraga Mahesh na kumlai ai amona laroi ai boss ki masano pido promotion ga mari leinana ai ga luhong patare wai sitaraga Bani di yamna harau jaramba haksang adu dagi thawai adu phoidatuna khangsat satkibagum chaina phawkre wai amata thokidre Bani thamoi sokna mama gi maike yengi aduga leimai da haithaki Bani gi mama adu pochei pumnamak langthoklamdaga macha nupi gi manakta chensili machet tana kai khraba thamoi adu kanana kari gi damak thugairamba matam sigi ahenba pamba he nungsiba onthokna sumi nungsi yaudeda mara leijadaba thamoi kayabo khongpham amada hekta thugaiba ngami adongi thabak thoram ama hektada kek ki mathau tarakpada adongi sel tinghanduna matam mang kek leiba chanarobagi haujikti madugi mathau tadre SANALINGJEN bakery na yamna ahongba mamalda kek discount chawna pijari heavy discount asigi mathakta hena nungairibadi bakery sina customer singi thongjin fawba delivery charge amata lodana free da delivery tawjari adongi apamba cake ki design ama hektada apamba flavor adu order toksin biraktuna adongi nungai yaifabagi thabak thorum sing adu mapung phanbada bakery sina achouba thogdang lojagi yamna ahongba mamalda adongi pamjaba cake adu housingmak pijariba number asida order toksin biro adongi matam sukmang manghandana bakery sina adongi thongjin fawba delivery charge
ꯒ꯭ꯌꯥꯁ ꯑꯃꯠꯇ ꯂꯧꯗꯅ ꯐ꯭ꯔꯤꯗ ꯗꯦꯂꯤꯚꯔꯤ ꯇꯧꯖꯔꯛꯀꯅꯤ ꯁꯅꯥꯂꯤꯡꯖꯦꯟ ꯕꯦꯀꯔꯤ ꯍꯌꯦꯜ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯅꯤꯌꯔ ꯏꯀꯣꯛ ꯅꯤꯡꯊꯧ ꯃꯔꯨ ꯅꯣꯡꯁꯥꯕ ꯂꯥꯏꯕꯨꯡ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8413987885 ꯅꯠꯇ꯭ꯔꯒ 8731810461 ꯃꯊꯪꯒꯤ ꯁꯤꯟꯗ ꯊꯥ 6ꯀꯤ ꯃꯇꯨꯡꯅꯤ ꯚꯥꯅꯤꯕꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯚꯥꯅꯤꯕꯨ ꯊꯧꯅꯥ ꯀꯌꯥ ꯍꯥꯞꯄꯤ ꯅꯣꯡꯃ ꯚꯥꯅꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯂꯥꯛꯏ ꯚꯥꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯁꯨ ꯑꯀꯤꯕ ꯌꯥꯎꯗꯅ ꯕꯥꯏꯛ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨꯗ ꯌꯦꯡꯉꯤ ꯍꯥꯏꯅꯕ ꯂꯩ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯃꯄꯨꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯚꯥꯅꯤꯅ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯤꯕ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯕꯥꯏꯛ ꯑꯗꯨ ꯂꯩꯈꯠꯇꯨꯅ ꯊꯧꯈꯤꯕ ꯑꯗꯨ ꯚꯥꯅꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯚꯥꯅꯤꯕꯨ ꯃꯄꯥꯅ ꯏꯟꯇꯔꯚ꯭ꯌꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯆꯠꯈꯤ ꯚꯥꯅꯤꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯄꯤꯂꯔ ꯑꯃꯗ ꯊꯝꯂꯒ ꯈꯣꯡꯎꯞꯀꯤ ꯃꯔꯤ ꯑꯗꯨ ꯁꯦꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯕꯥꯏꯛ ꯊꯧꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯂꯤꯡꯅ ꯆꯨꯔꯨꯞ ꯑꯃ ꯆꯤꯡꯗꯨꯅ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯏ ꯚꯥꯅꯤꯅ ꯃꯥꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯥꯎꯔꯝꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯐꯝ ꯑꯁꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯣꯐꯤꯁ ꯑꯃꯅꯤ ꯃꯈꯣꯏꯅ ꯁꯦꯂꯤꯕ꯭रिꯇꯤꯁꯤꯡꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯗꯨꯅ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯔꯤꯕꯅꯤ ꯚꯥꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯏꯕ ꯄꯥꯝꯖꯕꯅ ꯊꯕꯛ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯍꯥꯏꯁꯥꯔꯅ ꯚꯥꯅꯤꯗ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯅꯕ ꯍꯥꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯚꯥꯅꯤꯅ ꯆꯠꯇꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯂꯧꯅꯅꯕꯒꯤ ꯑꯌꯥꯕꯁꯨ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯚꯥꯅꯤ ꯑꯁꯨꯝꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯄꯤꯔꯝꯂꯒ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯗꯥꯏꯔꯤ ꯑꯗꯨ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯗꯥꯏꯔꯤꯁꯤ ꯅꯪꯅ ꯀꯧꯔꯝꯂꯕ ꯃꯥꯜꯂꯦ ꯚꯥꯅꯤꯅ ꯗꯥꯏꯔꯤ ꯑꯗꯨ ꯂꯧꯔꯒ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯪꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯣꯐꯤꯁ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯏꯁꯥꯔ ꯑꯗꯨ ꯇꯞ ꯇꯥꯅ ꯐꯨꯗꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯑꯥꯔꯇꯤꯁꯠ ꯑꯩꯈꯣꯏꯕꯨ ꯁꯤꯊꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯤ ꯎꯗꯅ ꯃꯤꯕꯨ ꯍꯦꯛꯇ ꯖꯁ ꯇꯧꯕꯗꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯕꯒꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯇꯥꯍꯧ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯔꯛꯄ ꯑꯗꯨꯗ ꯅꯤꯡꯁꯤꯡꯅꯕ ꯑꯩꯒꯤ ꯃꯤꯡ ꯀ꯭ꯔꯤꯁ ꯀꯥꯄꯨꯔ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀ꯭ꯔꯤꯁ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯚꯥꯅꯤꯒꯤ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯚꯥꯅꯤꯗ ꯍꯥꯏ ꯅꯪ ꯌꯥꯝꯅ ꯐꯖꯅ ꯏꯕ ꯍꯩ ꯀ꯭ꯔꯤꯁ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯚꯥꯅꯤꯗꯤ ꯀ꯭ꯔꯤꯁꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯃꯤꯠꯌꯦꯡꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯍꯧꯏ ꯀ꯭ꯔꯤꯁ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯈꯠꯅꯩ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯃꯤꯡ ꯆꯠꯄ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥ ꯑꯃ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯁꯥꯒꯤ ꯃꯃꯤꯡ ꯆꯠꯅꯅꯕ ꯀ꯭ꯔꯤꯁꯅ ꯁꯛꯄ ꯏꯁꯩꯕꯨ ꯃꯌꯥꯝꯗ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯃꯄꯨ ꯁꯥꯔꯝꯕꯅ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯀ꯭ꯔꯤꯁꯀꯤ ꯕꯦꯟ ꯄꯥꯔꯇꯤ ꯑꯗꯨ ꯁꯥꯎꯗꯨꯅ ꯀꯟꯁꯔꯠ ꯑꯗꯨ ꯅꯊꯟꯇ ꯇꯧꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯀ꯭ꯔꯤꯁꯅ ꯀꯟꯁꯔꯠ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯥꯛꯇꯨꯅ ꯃ꯭ꯌꯨꯖꯤꯛ ꯁꯦꯠ ꯇꯧꯗꯨꯅ ꯚꯥꯅꯤꯒꯤ ꯗꯥꯏꯔꯤꯗ ꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯁꯩꯍꯦꯛ ꯁꯩꯔꯣꯜ ꯆꯥꯅ ꯁꯛꯏ ꯀ꯭ꯔꯤꯁꯀꯤ ꯐꯖꯔꯕ ꯏꯁꯩ ꯇꯥꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯅꯩ ꯚꯥꯅꯤꯁꯨ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯗꯥꯏꯔꯤꯗ ꯏ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯒꯅꯨ ꯌꯥꯗꯕ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ ꯀ꯭ꯔꯤꯁꯅ ꯏꯁꯩ ꯁꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯂꯨꯅ ꯈꯟꯖꯕ ꯃꯃꯥꯟꯅꯕ ꯀꯦꯚꯤ ꯂꯥꯛꯏ ꯑꯗꯨꯒ ꯀ꯭ꯔꯤꯁꯄꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯉꯤ ꯀꯦꯚꯤꯅ ꯀ꯭ꯔꯤꯁꯀꯤ ꯏꯚꯦꯟ ꯄꯨꯝꯅꯃꯛꯀꯤ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯈꯤ ꯀꯦꯚꯤꯒꯤ ꯀꯣꯂꯦꯖꯀꯤ ꯐꯤꯁ ꯃꯌꯨꯝꯗꯒꯤ ꯊꯥꯔꯛꯄ ꯑꯗꯨ ꯃꯥꯅ ꯑꯁꯨꯝꯅ ꯀ꯭ꯔꯤꯁꯄꯨ ꯑꯃꯨꯛꯇꯪ ꯐꯥꯎꯔꯕꯗꯤ ꯍꯥꯏꯗꯨꯅ ꯏꯚꯦꯟꯁꯤꯡ ꯑꯁꯤ ꯁꯤꯟꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯃꯥꯟꯅꯕ ꯑꯁꯤꯁꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯇꯥꯡꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯅꯈꯣꯏꯒꯤꯁꯨ ꯑꯁꯤꯒꯨꯝꯂꯕ ꯏꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯤ ꯂꯩꯔꯕꯗꯤ ꯀꯃꯦꯟꯇ ꯃꯈꯣꯏꯒꯤ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯐꯦꯃꯤꯂꯤ ꯑꯃꯒꯨꯝ ꯈꯟꯖꯩ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯦꯚꯤꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯐꯖꯕ ꯆꯥꯟꯁ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯤꯞ ꯍꯣꯞ ꯁ꯭ꯇꯥꯔ ꯄ꯭ꯔꯤꯟꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯈꯣꯏꯅ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯏꯁꯩ ꯑꯃꯁꯨ ꯄꯥꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯀꯝꯄꯣꯖꯔ ꯑꯃꯁꯨ ꯄꯥꯝꯂꯝꯃꯤ ꯏꯚꯦꯟꯠ ꯃꯦꯅꯦꯖꯔ ꯕꯤꯅꯤꯠꯀ ꯀ꯭ꯔꯤꯁ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯗꯤꯜ ꯇꯧꯅꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯗꯨ ꯀ꯭ꯔꯤꯁꯅ ꯁꯛꯂꯒꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯀ꯭ꯔꯤꯁꯅ ꯃꯌꯥꯝ ꯃꯔꯛꯇ ꯚꯥꯅꯤꯕꯨ ꯎꯏ ꯚꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯅꯕ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ ꯚꯥꯅꯤꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯆꯪꯍꯟꯗꯦ ꯀ꯭ꯔꯤꯁꯅ ꯃꯗꯨ ꯎꯔꯒ ꯚꯥꯅꯤꯕꯨ ꯃꯅꯨꯡꯗ ꯆꯪꯍꯜꯂꯤ ꯚꯥꯅꯤꯅ ꯏꯚꯦꯟꯠ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯕꯗ ꯊꯧꯁꯥꯔꯝꯗꯦ ꯚꯥꯅꯤ ꯎꯄꯥꯏ ꯂꯩꯇꯅ ꯃꯊꯟꯇ ꯂꯦꯞꯄꯤ ꯃꯇꯧ ꯑꯗꯨ ꯀ꯭ꯔꯤꯁꯅ ꯎꯔꯒ ꯚꯥꯅꯤꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯂꯧꯔꯒ ꯏꯔꯤꯕ ꯃꯌꯦꯛ ꯑꯗꯨ ꯁꯩꯍꯦꯛ ꯆꯥꯅ ꯁꯛꯂꯛꯈꯤ ꯏꯁꯩ ꯃꯇꯦꯛ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯅꯩ ꯄ꯭ꯔꯤꯟꯁꯅꯁꯨ ꯏꯁꯩ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏꯔꯝꯃꯤ ꯏꯁꯩ ꯃꯌꯦꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯑꯣꯏꯕꯅ ꯃꯈꯥ ꯚꯥꯅꯤꯗꯒꯤ ꯑꯃꯨꯛ इहनब तारमी असुमना इसै मयक अदु लोइना फंगलबदी भानीसु प्रिंस की इंटरव्यू
loina fanglakani haiduna Chris ka yanaduna studio da lai bani na Chris da pung nipan makhaida yum yaugadabani aduga churup thagliba adusu ai hainade haire bani gi wa adu Chris su yai adubo bani masana ikiba isai mayak adu kaw khiduna makha iba ngamlamde Chris na makha ina na bahaina haibada bani na hare thamoi gi marul oiriba phajaba isai mayak iba haibasi araiba nate ngai hakki semjinba isai adudi miyamna ngai hak taram laga kauna khigani ai mafum asida mayek singdu amata ningsingba ngamdre wahi sitaraga Krishna bani bu poduna cricket sanafam amadalai aduga Krishna bet adu pairaga hari aikhoi gi wakhal khalo hulakadawriba ball asina aroiba ball ni match asi India ga Pakistan ga sanaba match ni aroiba ball asida run manga lawrabadi match asi ngamgadawribani asumna haiduna Krishna ball adu yamna fajana ngaidunu leiraga yamna wangna thomduna 6 run lawrami Krishna magi apamba du bani da pumna makhai aisi malem sida superstar am oiba pami mayamna ibu kouduna nungsina sonba do aigi amakhakta ngairba manglani Chris ki thamoi gi warol singa sitaraga bani thamoi changna wakhal khanduna isai mayek adu makha ithai asum leirakpana pung nipan makhai taraklamda yorokpada Krishna bani bo magi bike ta tonghanduna magi jacket aduna bani bu masada punsinduna bike adu kanna thoruktuna mayumda thilaki bani na bike tagi kumthaduna chatke tawbada Krishna bani gi makhut paiduna matam khara wali haiduna ngayak thamlaga amuk thadoktuna changanki bani di Chris ki matawadu kari amata haidana adumak yai bani su Chris ki maramda wakhal khan bhorki awaba wari sing kaw bhorki asumna makhoi ani punduna tongan tongan bu mufam sing de chatuna isai may adu loina i isai adu loirbu matungda event manager adun hari isai sigi marakta rep ki sarukti amata yautre Prince na isai si saktrabadi ai organize tawba ngamloi aduna atopa anoba artist sama yengse isai sigi paisa su ai piba ngamloi wahi sitaraga Chris thamoi kairami maramdi matam changna thawa yauna semliba isai adubo mikup amada yaroi hairakpa aduda Krishna makoigi apamagi matung ina event adu nangnanaba rep ki saruk adu yahullage haina hai bani amasung Chris wari sanaduna rep adu hapnana bhai adubo bani di yaninglamde maram asidagi makoi ani yetnaduna bani sauduna chatnaba tholaki tanja asida Chris ki manakta police lai aduga police gari da Chris ki mapabu pudun lakibadu Chris ta sinadun hari nangi napani yu thakchinduna lambi da mi gi phunarami asumna tawribasi masing phana yamnabani makhatana nangna napabu senadrabadi jail da nangsu yauna namsinura thamgani asumna hairamlaga Chris ta mapa adu sinaramlaga chatki tawdok asi bani su leptana yengi matang asida aikhoina khangi madudi Chris ki mama laikhidraba matungdagi mapa asi yuda taisinaduna angawba magum laikibani aduga Chris su mapagi mataw asidagi sauduna tongana leirakibani mapagi mataw asida Chris hiena sauningi magi career asidasu mapa chumdabadagi khoishauna duna leiringai tanja asida mapagi mataw asida mai hauna sauningladuna mapabu laktuna chinglaga yamna thamoi soknari nang yu yamna thakningma natra pena tho aduga sikro nang sikibada kana amatana wahaugadaba leitre se paisa leitrasu sina thauso asumna haiduna Krishna paisa adu lokthokuna langsili aduga chatki Chris ki mamanaba kebina Chris ki mapabu chingkhatpiduna yumda thinbige haibada Chris ki mapa adu yade mathanta hai haiduna chatki mathangi sinda Krishna cricket sanaduna asau babu cricket adu taisinaduna lei mafam asida bani lai aduga bani na hari isai marakta rep yauna na baina ire nangna pamliba paisa adu soidana phanglani Chris paukhum amata pidana cricket adu adumak sanaduna lei bani na Chris su awabagi polum puriba misak amani haiba khangladuna magi haukraba wari adu lerei ayakna ahanba college karakpada Mahesh ka thenaki madi college aduda senior oina lermi adubu mana igi thajaba pumnamak manghanki luhongbagi pungpham aduda mana maram oiraga aina aigi thawaini khanjana iriba aigi thona adusu maru phangna muthat piramle adubu soktharaba lambi asida nanga thengnarubana aigi thona oiraktuna ai ngasidi hingningba phawrakle awaba wari adusu kawba ngamlakle nangna maram oiraga ibagi thona mangkhrabadu amuk halakle phajaba wahi kaya iningba phawrakle pumnamak asi nangi matengnani nahaksu awaba kayadagi khom thangdoraklo
Nangi pamjaba adu phangnanaba aisu nangi nateng yamna pangningi wahai sing asi bani na milu ira chenduna thamoi sengna haijabani adubo Chris adumak wahi amata haidana bet aduna bol adu yamna sauna thomdun lei Chris ki mataw sida bani thamoi sokna chatlage haina tholakpada bani aibu amukta mateng pangpiyo asumna Chris na tanik pu khonjel da hari mathang sinda Chris ki mapado bar da phamduna yu thai bar mapu aduna paisa sudi haiduna Chris ki mapa gi money bag adu muli Chris ki mapana magi bag adu mun kiba adu da pomnumak thadok lamlaga bag adu handuna lawn bhode thogdok adu Chris samasung bani su lakpadagi ui Chris na paisa piduna bar mapu adu dagi bag adu handuna lawraga mapa bu konduna phathai mapana bag adu hangdoktuna makhogi family gi photo thelibadu yengjai mataw asi Chris su ui Chris na mapabu yu thakpagi edik churibadu phanana bahaiduna rehabilitation center amada thamnana bahai center asigi fees yambana Chris tawfam amada khangde adubu mapabudi mafam aduda thamdaba yade khanduna paisa gi lambi thirakpada event manager oiriba Binit ka unaduna wari sane yamlaba senfam adu Binit na pirage hari adubu madugi mahutta Chris ki isai adu right amata mahaki oiraroi aduga event asida Chris po featuring tawbugi hainaramba adusu tawranu haina Binit na Chris da hari Chris yamna nungairamde adubu mana mapabu nungsibana lambi amata leitre khanduna thamoida nung phumduna Binit ki wa adu yarami Binit na event adudi yengba lau haiduna Chris ta ticket amasu piraki isaisu complete oirabanina Chris ka bani ga chatminaba adugi arui basu oirami Chris na bani po mayum da thilakpada Chris na bani gi khut adu paidun hari nangsu ingon da kilakro maramdi aigi laibakta nungai basi koina layu tamdre awawa tangkak adu laktringai aina nangona gi lapthok pami wahi sitaraga bani yamna nungai tana wahi amata khumba ngamdana Chris po nungsi na yengjai bani di Chris ka loinerak bamikuptaki hingningba phawraklabani adubo upai amata leitana mayum da tuminna changlaki bani Chris ka lapnare khanduna yamna nungai tana naitom leirami bani na isai iba diary adu hangdoktuna yengbadadi event adugi ticket ama yauramba thengnei bathang sinda yamna chawba event adu pangthoi event adu da Chris ki isai adu atopa amana saktuna mayamna yamna pamnari Chris ti mayam marakta ningba kaina awaba saklon amaga leptuna yengjai mayam marak asida bani su laktuna yawi tanja chanarubana bani ga Chris ka michanarui bani na Chris pu ubada Chris ki manakta changselei makhoi ani michanaduna yengnaraga yamna nakna lepminei mayam aduna chongbada makhoi ani asum naksinnarai makhoi ani gi thamoida nungsigi ithil kaya phauruktuna insinnaruba tawdana makhoi ani kiss tawnei asumna matang asidagi makhoi ani wahina phongdoknadrabasu thamoi sengna nungsinnarai bani na haibadagi Krishna maga hana khanakiba mamanabasing adugi manakta amuk laktuna sorry hainaduna thengnarami bani na isai mayek iduna makhoi na isai saktuna social media da thadoklami maram asidagi mayamna makhoi bu tapna masak khangba horaki nongma bani bu Krishna mayumda thilakpada bani gi mamaga mapagana Chris bu oi Krishna surup thaktuna bani da nungsina yengliba adu mama mapa anina di Chris bu lana khankre bani gi dama khanjabada wajaraba mama mapa anina bani bu mayumda puslei bani gi mama na thamoi sokna bani da yengi na kaurabra mahesh nangbu sanaramba do aduga hojikna nangna nupa amaga loinariba sikarigino nupa haibase makhoi gi awonba puksel leibana ngasi nangbu awaba tariba natra nangna asuk yamna pangliba sikarigino asumna mamana bani da ngangliba si Chrisu bani gi bek kauramle haiduna thenba lakpada tare bani di mama gi wahising sitabada khangba ngamdraduna wan tharaklaga leimai haithaki makoina bani bo hospital da pure Chrisu hospital da laktun le ngayak leraga doctor na hari karisu pakut pigano pumnamak normal oida ado hena phanaba bani bo neurologist amada yengthokpiyo bani na gyan laklaba matungda Chris bani ga unaba lai bani gi mama na machagi nungsiban ngauduna Chris ta kappagi khonthang na hari nahak ichanu pige lohonglo nupa na khoidi atopa nupi kaya phangkini ichanu pidi mana nungsijaba nupa du natrabadi ningba kaina adumak lehoragani nangna masingam loidaba oirabadi ichanu pigi lambidagi
lapna chakro wahai sing asi taraga Chris thamoi da pali adubu paukhum amata piba ngamde tanja asida bani gi mapana bani gi mama adu khami Chris na bani gi manakta changlaktuna nungsiba meeting amaga loina na hari nahak aiga luhonglasi ai nang yaudana leiba ngamloi wahai sitaraga bani na Chris ki manglan adubu masak munna khangbana asumna khumlai nang adu maina hariba karigino imana nangonda wa hairakpra ibani loina ba sukoitre aduna aidi nanga loina ba si kuina loina khiba pami nangna pamjaba nangi manglan adusu thungba aina hena pamjai aduna nak aingonda waso nangna mangjari ba manglan adu thungnana bu honagani haina bani gi wahai ase taraga nungsibagi ithakta hena nungsibagi inot hablaktuna matha nungda konduna nungsina leminai mathang senda Chris khoi gi tim madu event mafam madalai mafam masida miyoi kayana makhoi bu ngainarami makhoi gi bus adu thoba ngamlamdi mayamna omsilakpada matawadu uraga Chris te manglan amagum khali Chris na bus mathakta kakatuna mayam adu loina yengi mayam aduna yamna pamna Chris haina sukorki pumnamagasi uraga Chris hainingai leitana apen bu oiki kebina su Chris ta yengo mafam masida leriba singasi nangi pensimi nangbu pambagini hausikti nahak star oirabani asumna haiduna mamana badu yamna harauna konsili mafam masida langliba mayam asibu nakandagi binin oi asomdana bani neurologist amagi manakta laktuna yengi matam masida pumnamak normal oi adubu doctor na wahang khara bani da hangbada bani akaw bagi mami ama leiba doctor na khanglami bani ngasigi dead fawba ningsingba ngamdre masida natana manaw nupagi dead of birth fawba kawramle bani gi madu usida doctor na khanglami madudi bani asi Alzheimer kauba laina adu nare haina Alzheimer hariba anaba sina khudingmak tapna akaw ba mo ohelei Alzheimer hariba si ayambadi chahi yamna yamsilaknaba ahal singda nagali adubo bani di chahi nauna hariba anaba sina ngaiduna leramle doctor na bani dari nahakna nangi luna tinariba mi singda natana nangi naming phawa kawrakpa yai aduna nangi anaba si yungi mi singda haiduna khangalo hidak chaduna phajana layenglabadi phaganida hena sukhanjiluno bani awabagi ipaktagi torbanda karakpada ngairi amuk mitmangda amamba lambina panthungpham ukidre bani yamna nungaitana lambida lakpada Krishna bani bu thiduna lakpada thengnarami Krishna wari singdu yamna harauna bani da tami bani na Krishna magi laina adugi maramda haige khana machan kangi adubu Krishna yamna haraujan hari aina pamjabadu masimangni ai yamna wakhal nungai pumnamagsi nangi maramdagini wahi asitaraga bani na nungaitabu wa adu Krishna nungaiba aduda ayetpa oheningdabana thamoi ningda lotuna thamki Krishna yamna harauna bani bu gari mathakta kakat handuna malem asi sinba thungna khanglasanu matagum thamoi gi sengbu wahi adu chinban gi mateng loduna bani ai nangbu thamoi sengna nungsiduna punsi supagi leragani asumna haiduna aribu khonjal thadukun lawi bani di Chris ki mataw adu khawrang na ngaijarakpana milu pirang iruinana Chris pu nungsina yengjai bathangi numita bani awaba sakpham amaga loinana magi office ta lakpada magi thamoibu minung sileitana thugai biramlaba Mahesh adu lerami Mahesh company asigi partner oinna bhaiduna office asida lakibani bani na Mahesh bu ubada hanagi thodok adu ningsinglatuna awaba mo oi mathangi senda Chris pu mayamna masak khangnaratuna concert amagi atopa country da chatpa tarami bani gi maithongda awaba mami adumak tai adubo bani na kanna lotsinna bo khonajai Krishna backpack to boloi khraba adu bani na kauduna amu Chris ki bag adu pack to birami matawud uraga Krishna yamna ngak nari karinu tawri du bani ai gi bag ti haujikta pack to khraba du di nang kari to bu yaurage bani na kari su tawde nangi mai pakpagi mami asi uraga harau manbadagi ai kaurure haina khumi Chris bani da chingna ba mityeng na nungsina yengsi bani na Chris puthindore Chris su bani bo yamna nungsina yengjaduna amuka hanglei bani nang kari to yawbage bani na asengbu wari lotuna kari su tawde haiduna Chris pusalanki bani na magi office ki party lei haiduna party mafum adu lai Mahesh mafam adu da lerami makoi ani thengnaduna wari sanai Mahesh na bani gi phajaba adu uraga apamba poltuna
chance launanaba honai bani su Mahesh asi maga nungsinaduna leiribani khalami maramdi magi anaba aduna thodok matek adu kawkhituna Mahesh na chance phangle khanduna bani da masam tapna nanduna naksilakpada bani na thodok singado amuk ningsinglei bani na Mahesh pu phaduna nangna kari ki aibu mirai biram libano aibu thadok pa yaroi aikhoi ani luhonggadabani hain hari thodok asi mafam masida tiliba mipung khuding na khangnarami party mafam masida Mahesh ki nupi adu su yaurambana Mahesh ki manakta changlatuna kaidaurage hain hangbada bani da maral siduna thina ngangduna party mafam adudagi tanthukhanki bani thamoi sokna kapi asomdana Krishna flight tonglamdaida bani da call tawrei adubo bani gi bag adu party mafum adu da lehobana call adu thangalakte Chris chingnabaga loinana hanjinna call tawbada guard amana call adu thangalakpada bani di kadai haina hangbada guard aduna wari sing adu Chris da lerei Chris panthaba tawdana gari dagi chongthaduna pomnamak thadok lamlaga bani gi maikai tabu yengduna lakhi Chris na bani gi bag adu lawraktuna yengbadadi bani gi anaba adu khanglami miludagi pirang khamba ngamhode Chris na waraklaba matamda cricket sanadun leramba mafam aduda bani su satuna ningba kaina bet aduna ball adu thomna na bhonarami adubo ball aduda amukta pandana hena masak phawrami matawado Chris su laktuna ubadagi Chris na bani bo tunglomdagi makhut adu paiduna ball adu thomale bani na Chris ta nangi concert leba natra aduga nangna mafum asida mataw karamna Chris na ai nang yaudana aigi nungaiba saruk amata phangba ngamloye wahi setabada bani na nangsu aigi maramda khanglaba natra aduna nang aingondagi lapthokro aidi aikhoi anigi nungsigi khongthang khuding adu loina kawkhragani asumna thamoi sokna hari Krishna muk makha tare ai nangga lapnaba ngamloye nangna phana kawkhrabasu aina hanjin ningsinghangani amukta nate lising lak nangbu aina ningsinghanbada chokthaba leiroi aikhoi anigi nungsi khudam kaya thamduna akawbagi leirol nungda nangna leikhrabasu aina ningsinghangani wahi setaraga bani Krista chetna konsinduna thamoi pena kapchai bathang senda bani gi anaba du khangna raktuna treatment tawba hawi doctor na bani bu achikpa mafam amada leheluna bahari aduga wakalsu wahanganu haina haraki maramasida bani bu Krishna goada puduna laki makhoi ani awaba mata yauduna nungsinan leiminei nongma Chris ki mamanaba mana video call tawruktuna concert ta mayam asina nang tabu ngaidun leire nang laklo haina mayam adu uhalei Krishna nungai tabu phawrabasu bani gi nungsibagi mamangda pummak kari sunnati haina khanjai bani na Chris ka video call da wari sanakiba adu tahobana Chris ta thongna haptun hari nang concert adu da sataba yaroi ai shukara nungai nang na miyam mamangda isai sakpadu ai thawai tana yengningi bani ki wai asidagi concert aduda Chris lai bani su Chris ki mapabu puduna lai Chris na madu uraga apen ba poi Chris ki mitfam adu bani dagi hendu khalamdi Chris isai sakna ba stage ta kokthorei bani na chalo ai su mamang asidagi yenglake haiduna chalanki bani na leithokuna lakpada amuk Mahesh ka thengai bani na Mahesh pu obada wakhal charang na krai Mahesh pu magi nungsizabanu pani khankrai Mahesh na madugi khudong chaba silauduna bani bo khudang paiduna chingsili asomdana Krishna stage karaktuna bani bu yenglakpadadi bani udre maram asina isai saklamdana bani thiduna lakpada Mahesh na chance launana batawrambadu thengnare Krishna amasung bani gi marakta Mahesh na pal oina lepkhre bani su akawbagi leirol nungda leikibana Chris bu mitok amagum khanduna Mahesh ki tungdagi akiba mityengna Chris ti yenglei Krishna bani gi anaba du khangbana Mahesh putam thina pui Mahesh ihing na hing saduna senthoki Krishna onthorakpada bani na sorry ama paiduna laurei nangi kari natik leiduna Mahesh pu phuriba chakhru salo wahi sitaraga Chris thamoi kaina milugi pirang khamba ngamda maning tamna chenthanduna mamit kuptana bani de yengduna lei Krishna khangi madudi bani na makhoi anigi nungsi wari pumnumgatu kawkhre haina bani na pairamba sori aduna Chris ki makut aduda thilai pumnumag asi oiduna so Chris na bani ki condition khangbana bani bu phaduna konsinbi bani thogdok asidaki wakhal takidre mathangi numita Chris amasung bani punna leiminei Chris ki maithongda
ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯥꯅꯤꯗꯤ ꯉꯔꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯥꯎꯈꯤꯗꯨꯅ ꯑꯃꯠꯇ ꯅꯤꯡꯁꯤꯡꯂꯝꯗꯦ ꯕꯥꯅꯤꯅ ꯀ꯭ꯔꯤꯁꯀꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯊꯃꯣꯏ ꯄꯦꯟꯅ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ I love you ꯃꯍꯦꯁ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯕꯥꯅꯤꯅ ꯀ꯭ꯔꯤꯁꯀꯤ ꯃꯃꯤꯡ ꯀꯥꯎꯈꯤꯗꯨꯅ ꯃꯍꯦꯁ ꯀꯧꯔꯛꯄ ꯑꯁꯤꯗ ꯀ꯭ꯔꯤꯁ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯕꯥꯅꯤꯅ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯕꯁꯨ ꯀ꯭ꯔꯤꯁꯅꯗꯤ ꯕꯥꯅꯤꯕꯨ ꯀꯥꯎꯕ ꯂꯩꯔꯣꯏ ꯍꯥꯏꯅ ꯆꯦꯠꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯕꯥꯅꯤꯒꯤ ꯃꯔꯥꯏꯕꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯔꯤꯁꯅ ꯍꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨꯗ ꯕꯥꯅꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯀ꯭ꯔꯤꯁꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯕꯥꯅꯤꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤ ꯕꯥꯅꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯄꯨꯂꯤꯁꯇ ꯄꯥꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯕꯥꯅꯤꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯀ꯭ꯔꯤꯁ ꯍꯤꯡꯅ ꯊꯋꯥꯏ ꯌꯥꯎꯗꯕꯒꯨꯝ ꯂꯩ ꯕꯥꯅꯤꯒꯤ ꯈꯣꯡꯒꯨꯜꯇꯕꯨ ꯂꯤꯗꯨꯅ ꯂꯩꯖꯩ ꯀ꯭ꯔꯤꯁꯅ ꯕꯥꯅꯤꯒ ꯑꯔꯣꯏꯕ ꯎꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯆꯥꯛꯄ ꯃꯩꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯀ꯭ꯔꯤꯁꯅ ꯂꯣꯏꯅ ꯊꯨꯒꯥꯏ ꯀ꯭ꯔꯤꯁꯀꯤ ꯃꯤꯠꯃꯥꯡꯗ ꯕꯥꯅꯤꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯎꯏ ꯗꯥꯏꯔꯤ ꯑꯗꯨꯗ ꯕꯥꯅꯤꯅ ꯏꯁꯩ ꯃꯌꯦꯛ ꯑꯃ ꯏꯔꯝꯃꯤ ꯍꯥꯟꯅ ꯀ꯭ꯔꯤꯁꯅ ꯃꯁꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯃꯥꯟꯅꯕꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯕꯥꯅꯤꯗ ꯂꯤꯔꯝꯃꯤ ꯃꯗꯨꯗ ꯕꯥꯅꯤꯅ ꯍꯥꯏꯔꯤꯕ ꯏꯁꯩ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯏꯔꯝꯕꯅꯤ ꯏꯁꯩ ꯑꯗꯨ ꯇꯥꯔꯒ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯐꯅ ꯂꯣꯠꯈ꯭ꯔꯕꯁꯨ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅꯁꯨ ꯕꯥꯅꯤꯅ ꯀ꯭ꯔꯤꯁꯇ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯀ꯭ꯔꯤꯁꯅ ꯏꯁꯩ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯇꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯄꯥꯟꯕ ꯈꯣꯟꯊꯥꯡꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯀꯧꯕꯒꯤ ꯁꯩꯔꯣꯜꯁꯤꯡ ꯑꯗꯨ ꯁꯩꯍꯦꯛ ꯐꯖꯅ ꯁꯛꯇꯨꯅ ꯊꯥꯗꯣꯛꯂꯝꯃꯤ ꯀ꯭ꯔꯤꯁꯅ ꯕꯥꯅꯤꯕꯨ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯅꯨꯡꯁꯤꯕ ꯑꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯅꯔꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯏ ꯀ꯭ꯔꯤꯁ ꯃꯁꯛ ꯅꯥꯏꯔꯕ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯃꯥꯇꯕꯨ ꯄꯥꯝꯅꯔꯝꯃꯤ ꯀ꯭ꯔꯤꯁꯀꯤ ꯃꯪꯂꯥꯟꯁꯨ ꯃꯁꯤꯃꯛꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯃꯄꯨꯡ ꯐꯥꯗꯕ ꯑꯋꯥꯕ ꯁꯛꯂꯣꯟ ꯄꯨꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯏꯁꯩ ꯑꯗꯨ ꯁꯛꯇꯨꯅ ꯉꯁꯤꯁꯨ ꯕꯥꯅꯤꯕꯨ ꯊꯤꯔꯤ ꯅꯣꯡꯃ ꯀ꯭ꯔꯤꯁ ꯁ꯭ꯇꯦꯗꯤꯌꯝ ꯑꯃꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯥꯏꯇꯣꯝ ꯐꯝꯗꯨꯅ ꯂꯩ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯏꯁꯩ ꯑꯗꯨꯗ ꯔꯤꯜ ꯁꯦꯝꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯌꯦꯡꯅꯩ ꯀꯦꯕꯤꯅ ꯔꯤꯜ ꯑꯃꯗ ꯕꯥꯅꯤꯕꯨ ꯎꯏ ꯔꯤꯜꯁ ꯑꯗꯨ ꯂꯦꯞꯍꯟꯗꯨꯅ ꯀ꯭ꯔꯤꯁꯄꯨ ꯀꯧꯏ ꯕꯥꯅꯤ ꯌꯥꯎꯔꯤꯕ ꯔꯤꯜꯁ ꯑꯗꯨ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ ꯆꯥꯎꯅ ꯂꯦꯞꯍꯟꯗꯨꯅ ꯊꯝꯃꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯒ ꯀ꯭ꯔꯤꯁ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯈꯨꯅ ꯀꯨꯟꯊꯗꯨꯅ ꯕꯥꯅꯤꯕꯨ ꯊꯤꯔꯛꯄꯗ ꯆꯣꯛꯊꯔꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯕꯥꯅꯤꯕꯨ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖꯩ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯔꯤꯁꯅ ꯔꯤꯜ ꯑꯗꯨ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯈꯨꯗꯛꯇ ꯆꯠꯂꯝꯃꯤ ꯑꯔꯣꯏꯕꯗ ꯁꯦꯟꯇꯔ ꯑꯃ ꯇꯥꯛꯂꯛꯄꯗꯒꯤ ꯀ꯭ꯔꯤꯁ ꯁꯦꯟꯇꯔ ꯑꯗꯨꯗ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯈꯤ ꯅꯔꯁ ꯑꯃꯅ ꯀ꯭ꯔꯤꯁꯄꯨ ꯍꯦꯛ ꯎꯕꯒ ꯃꯁꯛ ꯈꯪꯂꯗꯨꯅ ꯕꯥꯅꯤꯒꯤ ꯆꯤꯊꯤ ꯑꯃ ꯁꯤꯟꯅꯔꯛꯈꯤ ꯆꯤꯊꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯀ꯭ꯔꯤꯁ ꯆꯤꯊꯤ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯐꯪꯍꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯦꯛ ꯈꯪꯂꯛꯄꯒ ꯅꯪꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯩꯒꯤ ꯑꯅꯥꯕ ꯑꯁꯤꯅ ꯑꯩꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯤ ꯅꯪꯕꯨ ꯑꯩꯅ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯁꯣꯔꯤꯅ ꯊꯤꯜꯂꯨꯏ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯣꯏꯍꯜꯂꯤ ꯑꯩꯅ ꯅꯉꯣꯟꯗ I love you ꯃꯍꯦꯁ ꯍꯥꯏꯈꯤꯕ ꯑꯗꯣ ꯀꯣꯟꯅ ꯑꯩꯅ ꯈꯪꯂꯛꯄꯗ ꯅꯪꯅ ꯀꯥꯏꯔꯝꯒꯗꯕ ꯊꯃꯣꯏ ꯑꯗꯨ ꯈꯜꯂꯨꯕꯗ ꯑꯩ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯒꯤ ꯄꯥꯡꯒꯜ ꯐꯥꯎꯕ ꯂꯩꯈꯤꯗꯦ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯤ ꯅꯪꯅ ꯈꯪꯂꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯏꯁꯩ ꯑꯁꯤꯅ ꯑꯩꯕꯨ ꯅꯅꯥꯛꯇ ꯑꯁꯨꯝ ꯆꯤꯡꯁꯤꯜꯍꯜꯂꯤ ꯀ꯭ꯔꯤꯁꯅ ꯆꯤꯊꯤ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯈꯪꯍꯧꯗꯦ ꯕꯥꯅꯤꯅ ꯆꯤꯊꯤ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯤꯉꯩ ꯃꯇꯝꯗ ꯏꯗꯨꯅ ꯊꯝꯂꯝꯕꯅꯤ ꯃꯍꯦꯁꯅ ꯕꯥꯅꯤꯒꯤ ꯂꯩꯐꯝꯗ ꯂꯥꯛꯏ ꯕꯥꯅꯤꯁꯨ ꯃꯊꯟꯇ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯝꯃꯤ ꯕꯥꯅꯤꯅ ꯀ꯭ꯔꯤꯁꯄꯨ ꯎꯕꯗ ꯂꯩꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯕꯥꯅꯤ ꯁꯣꯝꯒꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯋꯥꯍꯪꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯗꯨꯗꯤ ꯕꯥꯅꯤꯅ ꯀ꯭ꯔꯤꯁꯀꯤ ꯃꯃꯤꯡ ꯐꯥꯎꯕ ꯀꯥꯎꯔꯝꯂꯦ ꯍꯥꯏꯕꯁꯤ ꯀ꯭ꯔꯤꯁꯅ ꯈꯨꯝꯂꯛꯏ ꯑꯩꯍꯥꯛ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟ ꯑꯃꯅꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯅ ꯏꯁꯩ ꯏꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯅꯪꯗꯤ ꯑꯏꯕꯤ ꯑꯃꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯅꯪꯒ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯉꯣꯟꯗ ꯏꯁꯩ ꯏꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯀ꯭ꯔꯤꯁꯅ ꯑꯋꯥꯕ ꯀꯌꯥ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯕꯥꯅꯤꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯦꯟꯇꯔ ꯑꯁꯤꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯄꯥꯟꯗ ꯑꯉꯥꯡ ꯈꯔ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀ꯭ꯔꯤꯁꯅ ꯕꯦꯠ ꯑꯗꯨ ꯂꯧꯗꯨꯅ ꯍꯥꯟꯅ ꯕꯥꯅꯤꯒ ꯁꯥꯟꯅꯈꯤꯕ ꯑꯗꯨꯝꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯕꯥꯅꯤꯕꯨ ꯅꯤꯡꯁꯤꯡꯍꯟꯅꯕ ꯍꯣꯠꯅꯩ ꯕꯥꯅꯤ ꯅꯥꯀꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯏ ꯀ꯭ꯔꯤꯁꯁꯨ ꯕꯥꯅꯤꯅ ꯅꯤꯡꯁꯤꯡꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯍꯟꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯁꯥꯟꯅꯩ ꯊꯃꯣꯏꯗ ꯑꯋꯥꯕ ꯀꯌꯥ ꯑꯗꯨ ꯊꯝꯕ ꯉꯝꯗꯅ ꯀꯞꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯏ ꯑꯗꯨꯕꯨ ꯀ꯭ꯔꯤꯁ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯅꯨꯡꯁꯤꯒꯤ ꯅꯤꯡꯉꯥꯏ ꯑꯀꯟꯕꯅꯤ
Chris ki matau aduda mani haukraba wari sing adu ningsingba ngamlakladuna kaplaga I love you Chris Kapoor haina lauri aduga chensinduna Chris ki matha nungda chetna konsili Chris su haraubagi piranga iroinana bani bu nungsina konsinjai asumna aroibada makoi anigi nungsibana asengba oikibana nongdamba masu khangba ngamdraduna thunghanki makoi ani luhongduna nungsina film asigi wari asi loisinki mayamna film asibu phajai khanbirabadi video asibu like share tawbiyo amasung commenta apamba film sing suggest tawbiro adongi thabak thoram ama hektada cake ki mathau tarakpada adongi sel tinghanduna matam mang cake leiba chanarobagi haujikti madugi mathau tadre SANALINGJEN bakery na yamna ahongba mamalda cake discount chawna pijari heavy discount asigi mathakta hena nungairi badi bakery asina customer singi thongjin fawba delivery charge amata lodana free the delivery tawjari adongi apamba cake design ama hektada apamba flavor adu order toksin biraktuna adongi nungai yaifabagi thabak thorum sing adu mapung phan bada bakery asina achoba thogdang lojagi yamna ahongba mamalda adongi pamjaba cake adu housing mak pijariba number asida order toksin biro adongi matam sukmang manghandana bakery asina adongi thongjin fawba delivery charge amata lodana free da delivery tawjarkani SANALINGJEN bakery Hayel Imphal West District near Ikokningthau Marunong Sabalaibung mobile number 8413987885 natraga 8731810461